Hello viewers, Prithivida Leriba Posak Kudimak Amasung Jiba Pano Kudimak Prithivigi Jingchanbagi Sakti Habadi Gravitational Pull of the Earth Gravity Haba Posak Sina Punmapu Prithivi Laimaish Napsalaga Jingshalaga Tambanaktani Adubu Nasidi Liza Entertainment na Yamna Angakpa Amasung Yamna interesting oiva fantasy drama magical oiva Adukumba film amakaki explanation Puduna Luxury Hariba film ase Marco Bonfanti ki direction makhada November gi tang ama 2019 da release tawkiwa adugumba film amani poklakba matamda gravity yaudana poklakhiba adugumba angang amakhaki warini film asigi title na The Man Without Gravity hojiti mayam taminarshi The Man Without Gravity hariba film asigi Manipuri explanation Film ase hek hobada aikhoida pregnant nupi amakha utli haiba pregnant nupi asigi mamingna Natalia haina kawi Natalia gi mama Elena na mahakpu doctor da yamna kanna ngamdabadagi pukhalakhi dobutubu yamna thengmana maram ore haraga the hospital aduda doctor kanamta leramde sumratagi nurse amakhatang hospital duda lere nurse atuda Natalia amasung Elena na yam kanna haijabadagi nurse tuna mateng pangduna Natalia gi deliver tawki tobutubu mayamna yamna thajadaba mawongda delivery oiki makhoi mayam gi mit mangde yamna angakpa thawdo amu thoki makhona pokliba angang ado yamna top pa extraordinary oiba angang amu oirami maramdi angang ado hek pokpaga atiya romda paikhatlami Natalia na madu uraga yamna ngaklami amasung mahaki mama Elena da hairami aigi icha sidi laipokni adubu Natalia gi mama Elena na di khanglami pokliba issue ase masi abnormal oiba haibadi soinaiba ama oire haibase khangi maramdi angang ado gravity yaudana poklakhiba adugumba angang amani hairiba thawdo ado yamna angapa thawdo ama oibana maram oraga makhoi ani hospital dagi yamna lona hurana chelakna ba honakhi nurse na yamna khami adubu makhoi ne yadadana yumtana tumina lona chelakhi makhoi ani yum yoro matungda Natalia da mama Elena na yamna angapa wahang amka khangki Natalia nang amtam ningchingu hariba angang asigi mapase kanano Natalia na hari wahang adugi pakhum khumphang khangamde Maduda Natalia gi mama Elena na hairami yango taw hariba thawdo ase yamna top thawdo ni mina masi takragadi akhoi yamna problem haibadi awaba nambasu yai aduna hariba thawdo ase akhoina kanamtana haidokpa yade haina macha Natalia da sinaram mama Natalia na angang asigi maming Oscar haina maming tholami Oscar abu senanaba honabada mama Natalia amasung magi mabo Elena na yamna awaba khanglamni maramdi mathantana thadoga thamba yaramdi hek thadoga thamambaga angang ado paikhatle haraga yumligi mathakta hekta natuna leirami aduga angang ado kuina yumthakta natuna lei madu thotane budamakta magi mabok Elena na haiba Oscar ado angang ase fajilnaba punchanabagi damakta magi phamung tongana sembi amasung belt kaya amana phi kaya amna phajin biraga thamami mahapu shenabada mama amasung mabu awaba kaya mathengaki masitnatana mabokna angang ado karigumba kudong thidana yum manungda orasu paikhatkiba taragadi makhona yumthakta thengjalukadaba mafumdusu yam kana nadana bagi damakta bahakna yamna soft oinaba amasung thotna bagi damakta amonba kaya ama yumthakta napsanbiki adutanatana makhona pakhalami masi karigumba Oscar se yumgi mapanda hek puthopa taragadi Oscar se atiyada pairaga chatkikatra haibasu yam kanna mi pairami aduna Oscar abu mama amasung mabokni yam kanna senarami tapna matamgi matungina Oscar tapna chawkhalakhi adu ejarabasu magi mabokna kedongna su mahapu yumdei mapan tholakhide maramdi mahakse atiyada paikhigadra haibagi mi paibana maram oire haraga mabok amasung mama na kedongna su Oscar bu yumdei mapan tholankhide Oscar ado numichupa ama yumda phamle haraga tongan ma TV cartoon kyam yengno lerami mahakna maru oina Superman gi cartoon channels kyam engami aduga mahakna su chawraga masu Superman ama oipa pamami mahakna mama da hangi
ima aibun yumdagi mapan thoklunjise karigino haina hangba matamda makoina haibo hangdoi pakhumse ningthina pibiramti. Oscarna mapanda thulib thaudokshingdo mana lona thongnawdagi yengami amasung mahaksu yamna mapan thokningami. Mahakna school chaliba mahakgumba mamanaba kaya amasu school gi bag yalaga chatpadusu urami. Mahakna mapangi taibang pansida thoklaga makhoiga totinbase pamami. Nongma Oscarna thongnaw amadi mapanda thoknabagidamukta honarami. Maduda mahaki mabon ubadagi mahaku faraga yam kanna thina ngangami. Aduga yumdagi thongnaw khunimak mabokna kimanbadagi lonchalami thingjalami. Aduga mabo Elena na Oscar bu yam thina ngangaga hairami. Nang kaidongna suyu mapan thokpa yade thokpa yaroi amasung mapana chaliba namanaba kaya amakhak school kaba yaroi aina nangbu manungsida laik takani manungsida hentokpa yaroi haina mabokna Oscar bu thina ngangami. Madu tabada Natalia na mamada ngangami. Akhoina kyam kuina angang asibu jail gumna mafamsida phajala thamdoino nomantra nomadi mama panthok tabi yaroi asumna nganglaga mana Oscar gi damakta tongan makhalgi jacket amakhak tubirami. Haiba jacket adugi pocket ta mamana nung ani khak hapirami. Aduga Oscar da hairami. Yengo aina haisi munna taw nanu mapana thokpa matamda haiba nung ani se lathokpa yade. Amaso nanu karigumba nangonda tawriba thawdo se nangna kanagum lithokpa taragadi nang pedonguda su Superman oiba ngamoi haina mamana adumna wari khudima Oscar da sinaramaga mahakpu mapanda thadoklami. Nongma amadi Oscar na mapana thoklaga pochei khara lainabagi damakta thoklami. Maduda ikhang khongda nupi macha amaga thomjinarami. Nupi macha adugi mamingna Agatha kawi. Agatha ga Oscar thomjinaba matamda Agathana parama pochei khudima laimaida chaithoami. Madu ubada Agatha ba nupi macha dana Oscar da yamna saurami. Aduga hairami. Aigi pochei singje nuli laukhatlo aduga nangi dandi yama oina aigi bottle achauba ani se pairaga aibu aigi yum phauba thinbigadabani haiduna nupi macha Agatha na Oscar da haram. Oscar na maduda Agatha da harami ai lakpa ngamoi ai nanga chapminaba ngamoi haibada Agatha na yamna kanna ngangbadagi saubadagi mamabu thadoklamaga Oscar na nupi macha Agatha ga maki mayum tana chapminarami. Adubu lambidi yamna sangna chatlambadagi Oscar na pairakpa bottle ani amasung mai pocket da yawriba nung achauba ani ado sum lumambadagi mahaki mama na piramba amasung pocket da hapamba nung ani ado makhada thadarami. Aduga laklami. Oscar ga Agatha ga wari sana lambida laami. Aduga Agatha na mahaki mayum yoba matamda Oscar da harami piro aigi bottle ado ingoda mu piro o ingoda sinaro haina harakpa matamda Oscar na yakhiramdi. Maramdi Oscar na khalami aina sigi bottle ani se Agatha da hek pikhibaga aidi shoidanmak atiyada paikhat khragani. Nupi macha Agatha na di Oscar na tawriba thawdok sidi khangdabana maram oya haraga mahaki bottle ado munnabagidamata honarami. Mulam matungda ikhang khongdana Oscar ado mathakta paikhatki. Togutuba mafam ase mathakta karigumba jingagumara kupana maram oraga yamna wangna di paikhatlamdi. Madu ubada Agatha haiba nupi macha ado yamna ngaklami aduga mahakna Superman haina laurami. Oscar na Agatha da mahaku mateng panglebidamakta hairami. Madu tabada Agatha yung manungda jensangkhraga magi ping machugi khaw amakak pori khaw adu nung khara hapi. Hariba khaw ado Oscar da mahana sinaba matamda khaw adugi lumbaduna maram ore haraga Oscar su tapna laimaida tarakhi. Hariba thado aduna maram ore haraga Oscar amusung Agatha yamna luna tinakhi tawbutubu Oscar na Agatha da sinarami. Aingona tholibu thawdo asin nang kanamta da tamthokpa yade hairami. Agatha na su mangonda magi pink color gi machugi bag ado mangonda sinarami. Somdadi mama Natalia amasung Elena yam kanna wakhal warami. Oscar do yumda hanjalaktabna maram ore haraga makhoni de yamna charangnaba ama thuklami. Oscar gi mabo amasung mama di yamna pakhatlami. Maramdi makhoina khalami shoidana Oscar ado mathakta paikhalamagani. Maramdi makhoina thiba chatpa matamda Oscar na thadara manung ani dusu thengnarami. Madu khallaga madu uraga yamna wakhan warami. Ikhang khawndana Oscar yumda halakhi
Tawbutuba Akathana Pirakpa Khau adu mahakna sum yanduna lai. Mamana adu uba matamda Oscar da yamna ngang ahlami Oscar nang kadai chatlubage amasung khau si kanagino. Oscar na kumami. Ima ai Agatha kawa nupi macha ama thengnei mahaki khawni. Adudi nangdi soidana nangi maramda haidoklamani nupi macha aduda Oscar na chin thijilami. Ima ai kaimta haidoklamde. Asumna tapna Agatha Oscar gi yumda koiba hek lai mamana suma khoini gi luna tina jabdu uba matamda yamna hararami. Adubu nongma mama Natalia na khangaki Agatha haiba nupi macha sina macha nupa Oscar ki leiriba phibam mase loina khanglami haibase khangakpadagi mahakna Agatha bu tapna Oscar ga unahlamde. Somdana amuka Oscar amso Natalia gi laikai gi mi kharana macha nupa Oscar asibu Natalia amasung mabo Elena yamna thina tathi tawina tawbibugumna ubi maramdi kanamta ga unahandaba yumdai mapan thoandaba school pau thadaba duda maram ore haraga laikai gi mi singchina police da pho report toksalami. Nungan baga police khara la haraga Oscar gi yumda mama amasung mabokta nganglami angang ase nakhoni yumda sum phajal ka torture toraga thambadi yaroi hayeng dei soine school thagadabani ko haina adamana warning torami. Madu tabada mama Natalia na ayunganna Oscar bu mahaki bag adu yale haraga school tana pukhi. Tobutubu school da mahak mayamga normal oina hingminaba laiminaba yade khangbudagi mama gi mittigi pi taraga mama Natalia su yamna kapki. Haibu thawduk mayam se mama Natalia amasung mabo Elena na khama ngamaktabadagi mapam adu thadorga yamna lapal lamamada chakhi amasung matam sangna mapam sida leiba hauki. Tapna Oscar pakhang pharakhi amasung mama Natalia su yamna hanurami ado mabo Elena di laikhiramdi. Oscar fana pakhang phajarabasu Agathana mongonda angang oingeda pirakpa pingmachugi bag ado kaidongya su thadoklamde mana tumba phawa harba bag ado kolaga tumami. Oscar gi mama Natalia na haujik phawa mahakpu yamna chekshinna yamna luna thambirami. Tobutubu Oscar na angang oingedagi haujik pakhang phara phawa harba phibam aduda yumdai mapan thoktana asum lerakpado madu yamna hainaramdi. Mahakna khalami aigi phibam ase mapana tholaga mayamna khangamba taragadi ai soidan phawkibasu yai. Mahakna phawbugi wakhalon kaya ama sakalami mahakna khalami ai phawbata natana mi kaya amana aigi maramda lari phaw inagani. Tobutubu mama Natalia nadi haiba wa ado mana kaidongsu yaramde mapanda ithok thohaningamde. Adubu nongmodi Oscar na mama bu taklamdana nungdang athengbada yumde mapan thokhi aduga mahakse magic show amada laki. Haiba magic show ase tongan ba miyoina tongan makhalgi talent utpa adu magic show amani mahakna punsida ahan magi talent ado haiba magic show do ulami. Mayamna magi talent ado asukematik singtharami amasung mayamna khuba khutna magi talent ado okpirami. Mahang nungdang duda asukematik famous oikhirami. Haiba magic show ado mamana TV do urami ada mamana yamna khawrangrami magi macha Oscar ga paw phawna naba honarami. Tobudu somdadi Oscar di maming chatna famous oidana asukematik mayamna sakhangnarami TV media ka amada mase set kana phawrami. Marakta David Kobu nupa yamna chawba contractor amasu lae haraga mangonda harami. Oscar ai nangi contract loge nangsi hena ina kunba paisa paiba pamla taragadi famous oiba pamla taragadi aiga contract sign dominasi haraga Oscar sumasu yamna famous oiba pamana maram oraga mai contract to sign tawki haiba David habinu paduna mangonda yum amasu mangonda khudol ona pirami. David na mangonda tongan na show kaya ama kha perform to holami. Tapna Oscar ina kulaki paisa yamna pairakhi amasung mayamna sakhangba nupa haibado oirakhi. Miyamna Oscar bu ming tholami the man without gravity. Mahakna sanglaba matam asida asukimatik paisa talami famous oirami mayamna sakhanglami. Tobudu mana noma wakhan khalami aina famous oirisidi aibu mayamna seasonaraga sanapot ona seasonaraga famous oibani aidi aigi superhero ena oibasu ngamte haina wakhan se jajat khalle haraga mahakna tawriba thab ase khudimak leplagi haina su warep lorami. Somdadi mahaki yam famous oiba lairik kayama ikhimai maramda the man with gravity haina thonduna amasung TV show kaya amada mahapu utkibalai amasung documentary film kaya amadadi mahaki mama
Natalia amasung mabo Elena bo yamna thina tawbirakpagi wari chu ikibale madu mayam do taruraga uraga Oscar asugimatik thawai nungairamdi somna David no Oscar bo aroiba so amakhak to halami so aduda mahaksi Angel haibadi sargadut sahalami mahakna hairami ai kanagumba Angel nati ai icham chama mini hairga mahaksi yamna frustrated orga yamna sauraga mahaki show yengba laiba babu kudimakta mana thina sunganglami Oscar na mahaki contractor David da so hairami ai si thabak maya se loina lep lage ai thabak sugumba show sugum magical show amata ai chalaro ai amta pamdre haiduna mahaki contractor David da hairami David na yaroi asi thadokpa yaroi nangi punsigi maru oiba so kaya ama tawgadab lairi nang thadokpa yaroi Oscar na hairami ai asi khudimak thadoka ai kadai dono mo chakhrage mahaki mama da so hairami ima ai masi thabak singche loina thadoka ai chakhrage contractor aduna Oscar da hangami ai babuk mayamna praja mayamna hanglagadi ai kari khumu haibano haiba matamda Oscar na hairami the man with gravity haiba misak ado laikhidre sikhre hana khumu hairami nungan baga tongan media da asumna paula amin the man with gravity laikhidre haibadu adubu babuk mayamna thajaramde tongan claim kayama la ami mahaki yumda la aga media kaya amana interrogation kaya amsu tawrami asumna tapna chahi kaya hauki aduga mahaki mama Natalia su ahal oraga laikhidre madugi matungda Oscar na yam normal oiba punchi amakhak mayamdagi khangandana hingki mahakna wheelchair amakhakta phamlaga amasung mahaki makoi marangdo sangalle haraga miyamna mabu masak khangdanaba mawong amakhakta hotel da yam ichamchamna receptionist amagi mawongda mahase thabak tawki noma ikhang khondana agatha do magi hotel do la ami agatha na Oscar bu masak khanglami mahakna angang orinda pikhiba pink bag aduna maram ore haraga agatha na Oscar bu masak khanglami makoini unaramaga asukimati haraurami tobutu agatha gi hanagi lerimba mawong matawdudi yam thina honglami tapna Oscar amso agatha nakchinarami amasung makhoi gi thamoida leramba wahang kaya ama phongdoknarami tapna ani da nungsinarami amasung kona thangda lohnglami ani de lohngla matungda hana makhona anga oinganda leramba yum aduda leiba horami matang sida the man with gravity have a film adolescent ki film ase explanation tawba matamda karigumba soikhiba lankhiba yarbasu myamna ngakpiyu asigumba nungarba cinema kaya ama khaki explanation pudru lakjage adom gi comment dagi lokhachare haraga aina explanation tawjabani aigi viewers myamna nungsibiduna aigi channel asibusu like share amasung comment soin tawbiramu subscribe tawdaba singna subscribe tawshanbiu amasung bell notification su songsoi soiduna namsinbiu ngasi gi swara tension jirage matungda sidagi hena nungaiba film explanation kaya ga loinana amkana lakjage maya punmapu thagatjari